ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯃꯥꯡꯑꯣꯏꯅꯅ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯔꯨꯂꯤꯡ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ NPFꯀꯤ MLAꯁꯤꯡꯅ CM ꯕꯤꯔꯦꯟꯕꯨ ꯁꯧꯒꯠꯅꯕ ꯂꯦꯞꯅꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯧꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ꯫ KNABꯒ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯑꯌꯨꯛ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯀ꯭ꯔꯤꯇꯤ ꯉꯥꯟꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯋꯥꯔꯛꯈꯤꯕꯅꯤ KCP PWG꯫ ꯑꯥꯝꯁꯝꯅ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯦꯡꯂꯒ ꯅꯨꯃꯤꯗꯥꯡꯗ ꯂꯥꯎꯗꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯆꯍꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 100 ꯔꯣꯝꯒꯤ ꯉꯥ ꯄꯨꯁꯤꯜꯂꯛꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 200 ꯔꯣꯝꯗ ꯍꯟꯊꯔꯛꯂꯦ ꯍꯩꯈꯥꯝ ꯗꯤꯉꯣ꯫ ꯗꯦꯜꯂꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ AAPꯒꯤ ꯀꯦꯖ꯭ꯔꯤꯋꯥꯜ ꯃꯥꯏꯊꯤꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 2 ꯑꯣꯄꯤꯌꯝ ꯒ꯭ꯔꯥꯝ 992.8 ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯧꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯕꯣꯔꯗꯔꯒꯤ ꯃꯐꯝꯁꯤꯡꯗ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯤꯕꯦꯜꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯆꯠꯊꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯧꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯧꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤ ꯑꯌꯥꯝꯕꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯅꯥꯒꯥ ꯉꯥꯛꯇꯅꯤ꯫ ꯄꯨꯟꯅ ꯔꯤꯐ꯭ꯌꯨꯖꯤ 230 ꯔꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ 130ꯅ ꯑꯅꯥꯜ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯗꯨꯒ 50ꯅ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯧꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯥꯡꯕꯨ ꯃꯤꯅꯧ ꯈꯨꯜꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏ ꯅꯧꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯪꯂꯛꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡꯅꯤ꯫ ꯃꯈꯣꯏ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯒꯤ ꯄꯥꯎꯇꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯔꯣꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯤꯕꯦꯜ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯅꯧꯅ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯈꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯇꯦꯡꯅꯧꯄꯜꯗ ꯅꯧꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯥꯒꯥ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯣ ꯅ꯭ꯌꯨꯃꯥꯏꯅ ꯂꯨꯆꯤꯡꯗꯨꯅ ꯅꯥꯒꯥ MLA 5 ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯧꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯥꯒꯥ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯅꯥꯒꯥ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈꯤꯕ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯁꯄꯣꯔꯠ ꯄꯤꯔꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯆꯪꯂꯛꯄ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯒꯤ ꯃꯁꯤꯡ 4,100 ꯔꯣꯝ ꯁꯨꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯥꯝꯖꯣꯡ, ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯩꯔꯤ꯫ NPFꯀꯤ MLAꯁꯤꯡꯅ CM ꯕꯤꯔꯦꯟꯕꯨ ꯁꯧꯒꯠꯅꯕ ꯂꯦꯞꯅꯈ꯭ꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 8 ꯁꯨꯕ ꯃꯤꯐꯝꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯕꯨ ꯊꯥꯖꯗꯕꯒꯤ ꯃꯣꯁꯟ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯕꯨ ꯁꯧꯒꯠꯅꯕ NPFꯀꯤ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ NPF ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯑꯋꯥꯡꯕꯣ ꯅ꯭ꯌꯨꯃꯥꯏꯒꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯌꯨꯝꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ MLA 5ꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯑꯥꯝꯁꯝꯅ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯦꯡꯂꯒ ꯅꯨꯃꯤꯗꯥꯡꯗ ꯂꯥꯎꯗꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯑꯣꯜ ꯃꯩꯇꯩ ꯄꯥꯡꯒꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯥꯝꯁꯝꯒꯤ ꯄꯥꯟꯗꯝ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯟꯗꯝꯅꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕ ꯃꯇꯝꯗ ꯁ꯭ꯄꯣꯔꯠꯁ ꯁꯤꯟꯖꯤꯟꯕ, ꯃꯦꯂꯥ ꯇꯧꯍꯟꯕ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯥꯡꯕ ꯑꯣꯏꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯨꯇꯤꯒꯤ ꯑꯍꯥꯡꯕ ꯌꯦꯡꯂꯒ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯥꯝꯁꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯕꯗꯨꯜ ꯋꯥꯍꯤꯗ ꯃꯀꯛꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯅꯨꯡꯁꯤꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯆꯧꯕ ꯆꯥꯡꯌꯦꯡ ꯑꯣꯏꯒꯗꯧꯔꯤꯕ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯑꯃꯗꯤ 18ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯀ꯭ꯂꯕ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯂꯣꯡ ꯍꯣꯔꯟ, ꯂꯥꯎꯗꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯥꯏꯇꯦꯝꯁꯤꯡ ꯑꯃꯗꯤ ꯃꯦꯂꯥꯅꯆꯤꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯑꯣꯏꯔꯒꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯑꯊꯤꯡꯕ ꯑꯁꯤꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯊꯧꯗꯥꯡ ꯈꯨꯗꯤꯡꯃꯛ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯨꯅ ꯄꯨꯒꯗꯕꯅꯤ ꯑꯃꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯑꯊꯤꯡꯕ ꯊꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯀ꯭ꯔꯤꯇꯤ ꯉꯥꯟꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯋꯥꯔꯛꯈꯤꯕꯅꯤ KCP PWG꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯥꯔꯆ 12 ꯑꯃꯗꯤ 18ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯀꯥꯃꯦꯡꯗ ꯂꯩꯕ KCP PWGꯒꯤ ꯀꯦꯝꯞꯇ CDO ꯑꯃꯗꯤ ARꯒꯤ ꯑꯄꯨꯟꯕ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯗꯤ ꯂꯥꯟꯃꯤ 19, ꯒꯥꯔꯤ ꯈꯔꯒ ꯐꯥꯕꯗ ꯆꯥꯎꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯂꯩꯁꯥꯡꯊꯦꯝ ꯀ꯭ꯔꯤꯇꯤ ꯉꯥꯟꯕ ꯆꯨꯔꯆꯥꯟꯄꯨꯔ ꯍꯧꯖꯤꯡꯅ ꯂꯥꯡꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖ ꯖꯣꯟ 4ꯗ ꯂꯩꯕꯕꯨ
Langogi mafam amada nongmaina makhongda kapkhiba adu KCP PWG gi lanmina chathakibani haina aina thingkraba Manipur gi lalhau Kanglaipa Communist Party PWG gi MC Unification gi RO Chingkhaingan bana press thadorappa cherol amana hairi cherol asina haile sangthem kritingan babu makhongda nongmaina kaptuna sokhankhiba adu Lup kayana kiba wafam singuna thairaga lupu fongna singaba amadi English ani kunmari gi March thada L kritingan ba masamak amadi uripok naremthong polem laikai dagi laikangbam Dhanachandra makhoi anina security staff oina thabak happi gani haina paisa lausin kiba mayam adu pithoknaba amadi party na wakhal taminana ba haibada ngasi fawo party bu si thawoidabadagi lupna ahanba oina makhongna nongmaina kaptuna warakhibani masina aroiba nate Jenimsta SSS Koba Security Agency amagi farm wairaga uripok naremthong polem laikai L Dhanachandra amadi L Kritingan ba amasung farm mapu Laimuzam Pratap Thobal ten thadat leibani hariba makhoi ahumna lupta numit 8 ni gi manungda pau pharaknaba thamlakli masida luppu makhata na singnarabadi madugi afafata masa masana pujagadabani haina cherol asina hairi KNB ga amuka hanna ngasi ayuk Khut Thoknakhre Kamjong District amasung Kabo Tampak ani gi lonaba mafamda leiba Manipur gi yawal lanmi singi base camp amada KNB amadi Indian Army gi kangguna hawkiba January 13 landarakiba thawdoka mari leinana maikai animakta matam sangna akanba Khut Thoknakhre adu matam khara lepdoro matung ngasi ayuk amuk hanna nakal animakta Khut Thoknakhre hairi Pauche asina thazaba yaba mafamdagi phangba paugi matung inna ngasi Manipur gi yawaloi singa hana Khut Thoknakiba mafam singda thi humbagi thabak chathabada pathapum tharaba lamgi sana segaiduna machet chaba horamlaba KNB gi asiba hakchang ani amasuk phangba ngamki hairi Pauche asina hai asiba hakchang sing thibagi thabak chatharakpa aduda KNB gi lanmi singna attack torakpadagi maikai animakta Khut Thoknaba aduda asok apan yawbagi paudi phangba ngamdri Panba yabadi ngarang su KNB gi asiba hakchang su Manipur gi yawal lanmi singna mai thadokibagi thaudok leikhrabani Chahida lupa crore chamri romgi chana banga pusilak lamba adu haujikti lupa crore chani romda hantharakle haikham dingo Manipur da chana banga pandagi chahi amada nga lupa crore chamri romgi pusilak lamba adu haujikti lupa crore chani romda hantharakle masi pumnamak lenga ki fishery department amadi nga puthokliba farmers singi thaudang nani haina Manipur lenga ki fishery minister haikham dingo na fongdorakli wafam masi ngasi DIPR gi auditorium da editors guild Manipur na sinduna pangthokiba fishery outreach program gi matangda nongmagi oiba media awareness workshop ta athoiba mitunglen oina saruk yaduna minister haikham dingo na fongdokibani Thoram aduga mari leinana minister na makhata na hai fishery department asi yamna apikpa amadi budget su apikpa department oirabasu Manipur miyam gi yamna maruiba department amani North East states singi manungda Manipur asi nga na hena khwaidagi yamna chanaba lamdam amani lamdam asida puthokliba nga gi pothoktagi sijinnabagi changna henbana awabadi mayoknari adubu chahi amada nga metric ton 35 mathau tabada nga metric ton 95 romdi state asida puthokpa ngamle loinana mapandagi chahi amada nga gi awatpa asi mentionable lupa crore chamri romgi pusilak lamba adusu nga gi pothok hengatlakpadagi lupa crore chani romda hantharakkhre Atopa state singdagi ahongba mamalda pusilakliba nga sing asisu kadai fawba hakchang na sokningai oide haibadusu tizinba matam oire haiki mahakna makhata na hai Manipur da leiriba wetland sing asida ahenba miting changduna hotnarabadi nga puthokpagi chang asi hengalakani center lengak na PNMSY scheme gi kanaba asisu nga gi farm tawriba khudingmak na lawnaba hotna si loinana fishery department amadi nga gi farmers sing na kanna hotnabadagi lamdam asida mangluraba sareng haujikti lamdam asida sareng macha puthoktuna Manipur na India gi oina ahan basareng macha puthokpa ngamba state oiri matam gi oina nga gi farmers sing da kanaba piba amadi wakhalaw sing piba su mathau tai haina su minister haikham dingo na fongdokhi ngasi pangthokhiba thoram aduda fishery minister haikham dingo fishery department gi director T Fulen IPR gi director ngangom utam All Manipur Working Journalist Union gi president Vijay Kakching Tabam Editors Guild Manipur gi president Khogendra Khomdram amadi Hill Journalist Union gi president Peter Adani na mitung lensing oina saruk yaki loinana workshop aduga mari leinana paumi singda wakhal losing oina ba technical session amasu pangthokhi Delhi gi assembly election da AAP gi Kejriwal maithire Delhi assembly election Englishing ani kunmanga da Aam Aadmi Party gi Arvind Kejriwal maithire BJP gi Miret Pravesh Verma na mai pakre BJP gi Miret Pravesh Verma na Aam Aadmi Party gi Arvind Kejriwal dagi vote listing amaga chani rom henduna mai pakhibani mikhal aduda Congress ki Mirep Sandeep Dixit na ahum suba takhi Delhi gi anopa chief minister oirakpa yana leiriba Pravesh Verma na ngasi Union Home Minister Amit Shah ga unaraba yai hairi
ꯄꯟꯕ ꯌꯥꯕꯗꯤ AAPꯒꯤ ꯃꯤꯔꯦꯞ ꯃꯅꯤꯁ ꯁꯤꯁꯣꯗꯤꯌꯥꯅ ꯃꯤꯈꯜ ꯑꯁꯤꯗ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯔꯕꯤꯟ ꯀ꯭ꯔꯦꯖꯋꯥꯜ ꯃꯤꯈꯜ ꯑꯁꯤꯗ ꯃꯥꯏꯊꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯤꯜꯂꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯀꯤꯁꯤ ꯃꯂꯦꯅꯥꯅ BJPꯒꯤ ꯃꯤꯔꯦꯞ ꯔꯥꯃꯦꯁ ꯕꯤꯗꯨꯔꯤꯕꯨꯗꯤ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ AAPꯒꯤ ꯂꯨꯆꯤꯡꯕ ꯑꯔꯕꯤꯟ ꯀ꯭ꯔꯦꯖꯋꯥꯜꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯁꯤꯡꯅꯔꯗꯨꯅ ꯗꯦꯜꯂꯤꯗ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯣꯏꯊꯣꯛꯑꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯣꯄꯤꯌꯝ ꯒ꯭ꯔꯥꯝ 992.8 ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯟꯀꯥ ꯚꯤꯂꯦꯖꯇꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯣꯄꯤꯌꯝ ꯒ꯭ꯔꯥꯝ 992.8 ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯃꯅꯤꯔꯥꯖ ꯆꯍꯤ 35 ꯑꯃꯗꯤ ꯌꯥꯝ ꯕꯍꯥꯗꯨꯔ ꯆꯍꯤ 94 ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ IT ꯔꯣꯗꯀꯤ ꯕꯖꯥꯒ꯭ꯔ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯃꯈꯣꯏꯅ ꯑꯣꯄꯤꯌꯝꯁꯤꯡ ꯑꯗꯨ ꯈꯩꯅꯤ ꯀꯧꯇꯥ 10ꯗ ꯍꯥꯞꯂꯒ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫